ngasi numidang wairam phong ki batuan tuan ba manipuri si phong sing digi maru oi bi I pauk sing khonga charaga manipur top channel gi meke digi ma'am da share to zagi han bada lai gi oi ba mapau ni hai tu na ma'am da mi pai bi ba sandok pa tawbiganu sana kunung laibak ma'am punamaki mafam da utra sanglen sana kunung na paujel ma piragli madudi laibaki yamna wanaraba matam asida lai gi oi ba mapau ni hai tu na kaya hek sandok tu na ma'am da mi pai bi ba kya sandok pa si tawbiganu tasing na hairabada COVID-19 pandemic asina maram oiduna yamna wanaraba matam asida sana kunung na akhang ahi kya tanaraga tawi aba kya laithau thoram mamang dagi pangthok tuna lakli haujik su pangthok na ba sem saduna laidi maram asina laibak miyamna yumpham yaudaba pauk singdagi section si loinana lai gi oiba lai phawna singba laklaba su sana kunung da khangan biduna tasing ba laithau pangthok tuna lai tanaduna miyam punamaki yaiphanaba Taupang minasi haina Utra Sanglen sana kunungi publicity secretary L Poireituna Thadoropa Sirol amana suhairi tentak pa atopa paw manamu rebecting gidama khongjang sangsin bahokre Kasar district ki Mudutila khungi mitai nupi ama izat manghan khibagi matangda Wall Mighty Convention sinduna to fight for justice to be given to the victim haiba agenda da Kasar Barak Circle gi ladiba CSO singyauna mifam pangthoklaba matung Justice Demand Committee for Mudutila Rape Victim Hype Committee ama sem ki baduna khongjang sangsin ba hokre haina spouse na phungdorakli makasa tharakpo na yamna singthani ngai oiriba paw mana Chief Minister na Urkhul Kamjong Senapati amasum Tamenglong satuna COVID-19 gi phibam haktheng na yengsinkhre Singi District Headquarters sing the oxygen plant linkhat kani haina CM na lakthokre Yamna thagani aiba paw mana mas nungai ba paw mas ori myam Chief Minister N Berena Manipur gi singi district sing da housing ori ba COVID-19 license na oheliba phibam sing haktheng na yengsin ba oina ngasi helicopter da Urkhul Kamjong Senapati amadi Tamenglong district headquarters sing na satuna district sing asigi district administrator sing ati official sing amadi miyam ga unaduna wari sakhre loinana COVID-19 license asi thengna ba hona ba Manipur lengana singi district singi damakta paikhat payaba ana leng gi thabak chapsana paikhat na ba hona gani amasum singi district headquarters sing oxygen plant amamam linkhat paga loinana ambulance ohum su pigani haina dakthokre Chief Minister na ngasi helicopter ayuki pung taraga minute ni phu taba matam Urkhul district headquarter thungki amasum Chief Minister na hek thungbaga DC Urkhul lusingduna mafam dugi miyam ga loinana Chief Minister su SOP ngak na harau tayam okhi masigi matung na Urkhul district Baxi ground mi pham ama pangthok tun Urkhul amasum Kamjong district oiriba COVID-19 gi laisat ki phibam sing hakthing nana review tauki amasum thauram aduga mari leinana Chief Minister na wangang bara phungdokibadi Manipur lengak na miyam gi yaifana ba thabak pangthok na bagi damak matam Supada leptuno lady COVID-19 laisat haibase mina uba phangda ba ikhoi punamaki yekna bani ngasi phawbada COVID na Urkhul district ki oina miyoi mapal laikhidre haibase yamna noaiti laikhidre bagi imung munungi awabada lengana saru gyari amadi pangbe ba mating pangani Manipur si missing yamjata ba lamdam amani lamdam asigi yaifana ba kari kari thapak sing pangthokadagi haibadu lainga ka miyam khanaduna pangthokani su pausin makhatana phungdokhi amasum CM na makhatana haikibadi center amadi state na tongan ba thabak thoram ka pakhana bo hona ba miyam gi mating yaudana kari su mai pakangamloi miyam na lainga sibu mating pangbidun SOP ngakna satpira bata da COVID tegi ngak thopangam ngani natrabadi miyoi khoi gi mamal yamna ba punsi si mangki gani ngana layeng hobuna laina asibu maithiba piwanga ngane masmi pung khudiman SOP ngakna salabadi nimit taraga mari ni da yamna laina COVID maithiba piwanga ngane amasum symptom leirabadi manak nakpa PHC CIC amadi hospital sing da test khutak tawthopiyo thengna matam sana layeng hodabadigi sor honba warba matam da hospital pukhatpagi thabak asi thadopiyo suhairi oxygen phangloi habigi mi paibigano lainga na oxygen watna ba thabak pekhali amasum rotation oina ahang ba oxygen cylinder sing yamna thuna refill tawna ba thadok pirakna basu CM na haiki loina DC amadi SP singna mikup na hum singna awat apa leitana ba lebiyu amasum singi district khudimak nomagi D type oxygen cylinder sani refill tawba ngamba oxygen plant amamam linkhatna ba thabak pekhatle thabak ta onthok lagani so haiki Chief Minister na hai Chusambur district ki ona yumsukesa namita sangaragani ana layenga mari lainana main power gi award pa laidi basi mentionana ba lainga na DC amadi CMO sing local yueba qualified oiba candidate sing launaba mangjongna lainga na thamkiba rate adugi makhada contract basis ta recruitment tawbi ayaba pikre
amasum district singde ambulance ahum piragani loinana urkhulgi tike woodland tourist resort phamung humdraga manga leba covid hospital onthokuna mi kunga manga phawbada miyamna sinaragani haina minister lauthoki thauramasi matung minister ukhul district headquarter gi helicopter de sinapati district headquarter gi damakta satki loinana sinapati district headquarter de nungthil pung amaga minute kunna thungduna mafam adudasu covid 19 ga mari lainaba review meeting ama dc senapati cmo amadi mafam adugi miyam go loinana pangthoki thauram adura chief minister na wangang laduna covid 19 laise thengna ba hotna bada laingak na lakhot piyaba thabok lakhali amasum ana layenga mari lainaba sing watna ba laingak na hotna gani miyam na su laise asidagi ngak thokna ba laingak na pdb sop ngak na satpiu matam sana layeng bigi thabok paikhat pina ba appeal tawki amasum loinana chief minister na senapati district ki oina sijinna ba ambulance ama oxygen concentrator kaya amasu dc ki khuthang na khusinaki se minister na senapati district headquarter gi ngasi nungthul pung aniga minute taraga mangada helicopter da Tamenglong district headquarter gi damukta thadoraki aduga pung aniga minute kunthraga mangada Tamenglong district headquarter da thungduna mafam adu covid 19 gi oiba review meeting amasu pangthokduna covid 19 thengna bada kari karamba awar apa lebigi haibadu mari lenaba official singna chief minister da phungdoki chief minister gi mekedigi awar apa sing lainga na matam sana men khatuna covid 19 laise thengna bada lokhat piyaba thabak sing chap san lokhat kani myam gi damakta lainga laidi mi pai pa tobi ganu haina phungdoki haina supali myam content ji kitang maru oibana myam da detail share tawjabane amasu makha sa tharakpuna tentak na myam na maru oiba pau thamjaramge Imphal West ki awang khunau mamang laikai si positive oiba mi amata laitaba laikai ori Imphal West ki manung sina leba awang khunau mamang laikai da ahan bamadi ani super covid 19 gi web sina maramoiduna positive oiba mi amata hauju phaw laitri matung su positive oiba yaroktuna ba lainga ke madi laikai club na akarma section thorang tawduna laidi han spaw mana makatari atopa nungai ba paw mana sijada covid positive oiba nupi ama anga unakhre Langol da lairiba sija hospital covid na badagi layengduna lairakhibi sai kunthra surabi mirolabi nupi ama ngarang asroi angam yauduna anga unakhre amasum operation tawduna asroi angam yauduna angang nupi masa ama pokhraba nupi edu Imphal gi thangar bazar dagi ni han spouse na makhatari atopa paw manamu covid ki luraba matam masida lenga na health minister ama thamduna thabak tawonsi cm na pairiba pham yambadagi awaboire em tombi Hauju Manipur lenga amasum miyamna COVID-19 laisat ki lal asi thengna ba hona ba awaba moidi sera sida COVID-19 gi lal asi thengna ba asoba thodang logoda be health minister ama lenga na thambidri asi athuba matamda thambiduna lawpham thokpa thodang adu sapsana lohon biu haina Sivasena Manipur State Unit ki president Moirang Them Tombi na phungdokre em Tombi na makhata na phungdokhi bidi laisat asi thengna ba hona ba minister en berena Frontier warrior singi lusingba ningthaugi saktam lauduna hotnari adubo ningthaugi mateng pangadaba senapati watpana covid ki lal asi thengnabada awaboidi maduna haujik hangduna lairibi health minister haibadi senapati gi phammasi menshinduna senapati amana laugadaba thodang adu sapsana lohonduna covid ki lal asi thengnaba sumgani hainasu pawsna makhatana pali loshilakpuna tendakpa laibak thiba pawmana Dr. M. Samarendra former professor pathology Rimsky Hariba Doctor Sisu ngasi laikhidre haina social media la thaganarakpa warolam na su makhatari amaromda yellow fungus haina muk mayam UP da thengnare haina report tawkhre yamna mak berakare black fungus haibam laikhre du matun white fungus mu tawkhre du matang na yellow fungus ni mayam amuk lak libisi duga sigi yellow fungus si hana gi lairam libi haibadi black fungus amasum white fungus tigi hena sathiba amasuni haina ngasi phungdok narkhiba source singa su makhatana pali